HOUJIK LAMDAM ASIDA THOKLIBA ERANG ASIGA MARI LEINANA State Government Mobile Internet Service THINGJILLIBA SIGI MATANGDA All NAGA Students Association MANIPUR ANSAM AMASUNG LEINGAK Memorandums of Understanding ama KHUTYEK PINNAKHIBA adu THABAKTA ONTHORAKTABA MARAMNA NGASIDAGI HOUDUNA RONGMEI NAGA Youth Organization na National Highway number 37 da Economic Blockade CHATHABA HOUKHIBAGA LOINANA National Project sing THINGJILLIBA Houkhre Mobile Internet Service hangdoktriba fawba khongfom handokloi amadi LEINGAKASU wari chanaroi hairi Hiramasigi matangda press na fangba pau amana hai ansam amadi state government anigi marakta yanakiba wafam sing adu haukiba okabargi tari kuntraga mathoida matam loikibaga loinana rongmei naga youth organization na ansam gi firep adubo saugat laduna ngasidagi national highway number 37 imphal jiribam lambida matam kaktaba economic blockade ki khongjang asi sangsim kibane economic blockade chatharingai manung asida emergency service singide komthokani haina pau asina makata rakle nakalamromda hiramasigi matangda ngarang tamai headquarters ta ansamgi oiba assembly ama pangthoktuna internet ban ga mari leinana wafam kaya khana leinaki assembly adu da maru oina lakliba tang ahum dagi hauduna akanba moongda national highway singda economic blockade chathabaga loinana state asida paikhaliba national project sing shutdown tova state government ka makhata na wari sanadaba amadi mobile internet service ke atingba lauthoktiba fawba national highway da economic blockade amadi national project sing thingjinbagi khongjang khudaktagi hauba asina singba resolution sing assembly aduna warep lawkhibani hairi